Thawai Miralgi Women Wing Miralna Thasigi Kunma Thoidagi Satarakiba Kutang Sara Henbigi Kongjang Ngasi Loishin Kibagaloinana Hayeng Dagi Sidriba Fauba Chara Henbigi Kongjang Sangsilagani Haina Miralgi Ko Convena Paunam Sanahan Bina Fongdorakli Wafama saying a Singzamai Bazada Kutang Chara Henbigi Kongjang Satariba Mafumaduda Pangtopa Paugi Mifa Mamada Fongdokibani Sanahan Bina Makata Ratun Hai Lamdamasida Lady Bas CSO Sing Amatoina Punsinduna Assembly Mifamda Akanba Waref Low Naba Amatoina Sangsin Minanaba Thasigi Kunma Thoidagi Kutang Sara Henbigi Kongjang Asi Changsilakibani Kongjang Asing Asiga Thana Numit Mapani Sure Ngasi Satakiba Manipur Legislative Assembly Session Adu Laibaktiba Session Ama Oikibada Natana Mapung Fadaba Masoikre Maramaduna Hayengdagi Sidriba Fauba Chara Henbigi Kongjang Sangsin Bahauragani Lamdam Asida Lairiba Loop Singasi Amatoina Punsinduna Amatoiba Konzel da Lauminaduna Tengnaminaba Se Thawai Miralgi Apamani Hanasu Mahana Makataki Laujariba Kongjariba Karakatana Laura Kongaga, when the Toko Dogeni Kanmanara, Tumdana Labor Prazame, and Tumdana Labor, no one is Sweden of Cookie, put the Taki Bay, Lagena Bay, Chai, Sirapay, Puripakaina Pay, Lapom later than a Koki Kutana Punsi become the Kibay, Madugum Badu, Henning Dana, a Koki Punsi, Hinjaki Haidana, Imaleba Kanzaki, let talk over the Topong, then about Kongo Punzanba, appointing Tamna, hiding Bam Bamtas Hondaba, Sanjari, the Sense of Kanana Karitori Karipami, Pati, and the Zongidaba. Manipur labor sing amadi Manipur lenga tori ba se khoi am tu ke mati pen di aduna hayeng de ki hongna sidri ba wa chara hen jabi khongjang changane masida yar tin masidi ki hemba khoi khongjang changbagi already da khoi loi lai maramaduna masida fattaba nung da ba thorapa achi ana thorapa basi ki tai to puna Manipur labor sing amadi ma lenga ma puna pugada